ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯋꯥꯡ ꯀꯩꯊꯦꯜ ꯃꯄꯥ ꯑꯗꯨ ꯌꯧꯔꯤ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯦꯂꯩ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ ꯀꯣꯏꯔꯦꯟ ꯉꯝꯕꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯈꯪ ꯊꯃꯣꯏꯗꯤ ꯑꯗꯨ ꯑꯣꯏꯔꯦꯀꯣ ꯇꯊꯪꯕ ꯂꯩꯁꯤꯜ ꯄꯣꯡꯐꯥꯏꯒꯤ ꯑꯔꯦꯞꯄ ꯃꯁꯛ ꯃꯑꯣꯡ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯃꯦꯂꯩ ꯑꯩꯒꯤ ꯏꯐꯝꯗ ꯇꯁꯦꯡꯅ ꯊꯣꯛꯂꯤ ꯈꯪꯂꯤ ꯑꯗꯨꯕꯨ ꯂꯩꯁꯤꯜ ꯃꯥꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝꯗꯤ ꯁꯤꯗꯥꯏ ꯑꯃꯗ ꯅꯣꯡꯂꯤꯛ ꯑꯣꯏꯅ ꯇꯥꯊꯣꯛꯈꯤꯕꯗ ꯑꯋꯥꯕꯗꯨ ꯐꯈꯤꯕ ꯌꯥꯏ ꯃꯦꯂꯩ ꯑꯩꯒꯤ ꯑꯋꯥꯕꯁꯤꯗꯤ ꯃꯄꯨꯛ ꯂꯥꯡꯒꯣꯟ ꯈꯨꯗꯤꯡꯗ ꯐꯕ ꯀꯧꯕꯕꯨ ꯅꯥꯏꯔꯔꯣꯏ ꯀꯣꯏꯔꯦꯟ ꯉꯝꯕꯅ ꯂꯩꯁꯤꯜ ꯃꯥꯒꯤ ꯃꯔꯥꯜ ꯁꯤꯟꯁꯨ ꯅꯠꯇꯦ ꯊꯃꯣꯏ ꯑꯩꯒꯤ ꯑꯔꯥꯟꯕ ꯈꯣꯡꯐꯝꯁꯨ ꯅꯠꯇꯦ ꯅꯣꯡꯒꯧꯕꯤ ꯁꯦꯛꯂꯥ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯤ ꯅꯣꯡꯂꯤꯛ ꯃꯍꯥꯛꯅ ꯈꯪꯒꯗꯕꯅꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯅꯣꯡꯂꯤꯛꯀꯤ ꯃꯇꯧꯒꯨꯝꯗꯤ ꯑꯣꯏꯔꯔꯣꯏ ꯀꯅꯥ ꯑꯃꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯑꯩ ꯈꯪꯂꯨꯗꯦ ꯃꯦꯂꯩ ꯑꯗꯨ ꯅꯨꯡꯁꯤ ꯃꯥꯒꯤꯗꯃꯛ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯩ ꯌꯥꯋꯥ ꯈꯨꯟꯐꯝ ꯑꯗꯨ ꯀꯟꯕ ꯐꯩ ꯂꯦꯞꯈꯤꯕ ꯈꯣꯡꯐꯝ ꯑꯗꯨ ꯑꯗꯨꯃꯛ ꯂꯦꯞꯄꯨ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯇꯟꯖꯥꯗ ꯃꯍꯧꯁꯥꯒꯤ ꯑꯀꯟꯕ ꯅꯣꯡꯂꯩꯁꯨ ꯂꯥꯛꯄ ꯃꯌꯥꯏ ꯈꯣꯡꯐꯝ ꯑꯗꯨ ꯂꯦꯡꯗꯅꯕ ꯍꯣꯠꯅꯧꯀꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯂꯛꯇ ꯍꯨꯝꯗꯣꯛꯈꯤꯗꯅꯕꯁꯨ ꯍꯣꯠꯅꯧ ꯀ꯭ꯋꯥꯛꯂꯩ ꯑꯗꯨ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯤꯡꯈꯪ ꯇꯨꯝꯕꯧꯒꯤ ꯃꯁꯛꯀꯨꯝ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯗ ꯈꯤꯠ ꯌꯦꯠꯄꯤꯔꯒꯅꯨ ꯌꯦꯡꯉꯨ ꯃꯁꯤ ꯌꯥꯡꯗꯧ ꯂꯝꯕꯤꯅꯤ ꯇꯤꯡꯈꯪ ꯂꯩ ꯅꯪꯒꯤ ꯂꯩꯁꯠ ꯇꯝꯐꯝ ꯅꯠꯇꯦ ꯅꯔꯛꯇ ꯍꯥꯕꯨꯡꯗ ꯅꯪꯒꯤ ꯅꯌꯨꯝꯅꯤ ꯆꯠꯂꯨ ꯆꯦꯡꯂꯧ ꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ ꯃꯦꯂꯩꯅ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯃꯔꯨ ꯅꯍꯥꯛꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩꯍꯥꯛꯁꯨ ꯈꯪꯏ ꯐꯠꯇꯕ ꯃꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯏꯅ ꯐꯥꯕꯁꯨ ꯃꯍꯣꯏꯔꯝꯒꯅꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯥꯅ ꯉꯝꯖꯕ ꯊꯥꯛꯇ ꯄꯨꯝꯅꯃꯛ ꯇꯧꯅꯕ ꯉꯥꯛꯇꯅꯤ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯇꯥꯡꯀꯛ ꯑꯗꯨ ꯐꯥꯎꯕ ꯇꯧꯒꯅꯤ ꯃꯦꯂꯩ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯏꯔꯦꯟ ꯉꯝꯕꯗ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ ꯈꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯃꯁꯤꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯀꯨꯝꯂꯥꯡ ꯀꯨꯝꯁꯤꯡ ꯀꯌꯥ ꯍꯦꯔꯣ ꯅꯥꯍꯦꯆꯟ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞꯄꯨ ꯉꯥꯏꯖꯕꯗꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯎꯅꯕ ꯃꯑꯣꯏꯔꯝꯂꯦꯀꯣ ꯉꯥꯏꯖꯃꯟꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯈꯥꯟꯖꯃꯟꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯂꯨꯔꯨꯛ ꯊꯤꯟꯕ ꯃꯥꯏꯊꯣꯡꯗ ꯃꯥꯏꯊꯣꯡ ꯈꯖꯥꯏꯗ ꯉꯥꯡꯂꯩꯅꯕꯗꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯑꯁꯤ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯕꯒꯤ ꯃꯅꯠꯇꯤꯌꯦ ꯀꯥꯏꯔꯕ ꯊꯃꯣꯏ ꯇꯣꯔꯕꯥꯟ ꯑꯁꯤꯗ ꯏꯆꯦꯜ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯩꯕꯒꯤ ꯃꯩ ꯆꯠꯂꯕ ꯇꯣꯔꯕꯥꯟꯒꯨꯝ ꯃꯩꯁꯥ ꯈꯥꯡꯕꯒꯤ ꯃꯃꯤꯅꯤ ꯑꯗꯨꯕꯨ ꯅꯥꯊꯩꯈ꯭ꯔꯕ ꯏꯆꯦꯜ ꯃꯍꯥꯛꯁꯨ ꯆꯦꯟꯊꯈꯤꯅꯤ ꯃꯊꯪꯒꯤ ꯅꯣꯡꯖꯨ ꯊꯥ ꯑꯃꯗ ꯁꯤꯡꯉꯜ ꯃꯍꯥꯛꯁꯨ ꯀꯦꯟꯈꯤꯕ ꯌꯥꯏ ꯄꯨꯟꯁꯤꯒꯤ ꯅꯥꯀꯦꯟ ꯊꯥ ꯑꯃꯗ ꯎꯄꯥꯜ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯌꯣꯜ ꯆꯣꯡꯂꯛꯈꯤꯗꯕ ꯌꯥꯏ ꯄꯨꯟꯁꯤꯒꯤ ꯄꯣꯂꯣꯏ ꯑꯗꯨ ꯐꯥꯎꯕꯗ ꯃꯦꯂꯩ ꯃꯊꯃꯣꯏꯗ ꯁꯣꯛꯅ ꯀꯞ ꯂꯦꯞꯂꯝꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯊꯥꯡꯇꯣꯛ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯗꯨꯗ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯝꯃꯤ ꯀ꯭ꯋꯥꯛꯂꯩꯅ ꯇꯤꯡꯈꯪꯂꯩ ꯑꯣꯏꯔꯕꯁꯨ ꯂꯩꯈꯣꯛꯇꯕꯨ ꯄꯥꯏ ꯄꯦꯛ ꯂꯥꯎꯅ ꯊꯨꯗꯦꯛꯀꯅꯤ ꯀꯩ ꯀꯥꯟꯗꯒꯦ ꯃꯤꯂꯨ ꯄꯤꯔꯥꯡ ꯑꯁꯤꯕꯨ ꯄꯥꯝꯃꯨꯗꯤ ꯍꯥꯏꯋꯥꯅꯤ ꯀꯣꯏꯔꯦꯟ ꯉꯝꯕꯗ ꯑꯃꯨꯛ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯥꯟꯅꯗꯦ ꯃꯇꯝ ꯑꯁꯤ ꯊꯦꯡꯈꯤꯅꯤ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯀꯨꯝꯊꯔꯛꯇꯨꯅ ꯍꯤꯅꯥꯎ ꯑꯗꯨ ꯍꯣꯟꯗꯨꯅ ꯏꯌꯥꯏ ꯇꯝꯅꯕꯨ ꯊꯧꯔꯛꯂꯝꯃꯤ ꯃꯌꯥꯏ ꯆꯕꯨꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯐꯨꯝꯗꯤ ꯊꯥꯛ ꯑꯃꯗ ꯂꯥꯏ ꯅꯨꯔꯥ ꯑꯗꯨ ꯋꯥꯁꯛ ꯄꯥꯟꯗꯣꯝ ꯉꯥꯛꯇꯨꯅ ꯂꯩ ꯃꯃꯤꯠ ꯑꯗꯨꯅ ꯎꯔꯤ ꯀꯣꯏꯔꯦꯟ ꯉꯝꯕꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯅꯨꯄꯤ ꯑꯃꯒ ꯋꯥꯒꯩ ꯍꯤꯕ ꯇꯣꯡꯃꯤꯟꯅꯔꯤꯕ ꯑꯁꯤ ꯑꯣꯏꯔꯦ ꯅꯪꯒꯤ ꯂꯝꯆꯠ ꯂꯣꯟꯅ ꯍꯥꯏꯔꯥꯡ ꯃꯍꯥꯛꯁꯨ ꯁꯤꯟꯗꯝꯂꯨꯔꯤꯕ ꯑꯣꯏꯔꯦꯀꯣ ꯈꯪꯒꯅꯤ ꯑꯔꯥꯏ ꯑꯩꯒꯤ ꯊꯧꯁꯤꯜꯁꯨ ꯁꯤꯟꯕ ꯇꯥꯏ ꯅꯪꯒꯤ ꯊꯋꯥꯏ ꯐꯪꯗꯕ ꯄꯨꯟꯁꯤꯗꯤ ꯈꯛ ꯑꯣꯏꯔꯣꯏ ꯑꯩ ꯂꯥꯏ ꯅꯨꯔꯥ ꯑꯔꯥꯏ ꯂꯩꯃꯅꯤ ꯋꯥꯡꯂꯦꯟ ꯃꯇꯝ ꯉꯥꯏꯕ ꯇꯥꯏ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯁꯤꯡꯅꯕꯒꯤ ꯃꯩꯔꯥ ꯑꯃ ꯆꯨꯈꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯤꯅꯥꯎ ꯑꯗꯨ ꯊꯧꯔꯛꯄꯅ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯀꯨꯝꯊꯔꯤ ꯀ꯭ꯋꯥꯛꯂꯩꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅꯕꯨ ꯂꯥꯛꯏ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯀꯣꯏꯔꯦꯟ ꯉꯝꯕꯅ ꯃꯃꯥꯕꯨ ꯀꯧꯁꯩ ꯏꯃꯥ ꯏꯃꯥ ꯑꯅꯤ ꯑꯍꯨꯝꯂꯛ ꯀꯧꯕꯗ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯀꯣꯏꯔꯦꯟ ꯉꯝꯕꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯃꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯗ꯭ꯔꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯃꯥꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ ꯏꯃꯥ ꯅꯆꯥ ꯂꯥꯛꯏ ꯏꯃꯥ ꯂꯩꯕꯥꯛ ꯑꯗꯨꯗ ꯐꯝꯊꯩ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯨꯠꯅ ꯁꯣꯛꯇꯨꯅ ꯌꯦꯡꯕꯗ ꯏꯪꯇ꯭ꯔꯤꯛ ꯏꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯥꯁꯤꯗꯤ ꯏꯪꯕꯅ ꯌꯥꯗ꯭ꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞ ꯑꯗꯨ ꯂꯨꯝꯅ ꯁꯨꯀꯠꯄꯤ ꯑꯗꯨꯒ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯤ ꯀ꯭ꯋꯥꯛꯂꯩꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯆꯥꯛꯈꯨꯝꯗ ꯆꯪꯍꯟꯗꯨꯅ ꯃꯃꯥꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯁꯥꯒꯠꯍꯜꯂꯤ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯏꯕꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯆꯥꯔꯩ ꯐꯤꯖꯠ ꯑꯃꯣꯟꯕ ꯑꯃ ꯇꯧꯗꯨꯅ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯄꯤ ꯉꯥꯏꯍꯥꯛ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡ ꯃꯃꯥ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯏꯃꯥ ꯅꯁꯥꯗꯨ ꯈꯔ ꯌꯥꯡꯂꯕ꯭ꯔꯥ ꯀꯣꯏꯔꯦꯟ ꯉꯝꯕꯅ ꯑꯩꯗꯤ ꯏꯃꯥꯗ ꯉꯔꯥꯡ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ꯭ꯔꯤ ꯃꯁꯤꯒꯤꯗꯃꯛ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯅꯨꯡꯒꯥꯔꯤ ꯃꯃꯤꯠ ꯑꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯅ ꯍꯪꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥꯅꯣ ꯀꯣꯏꯔꯦꯟ ꯉꯝꯕꯅ ꯉꯁꯤꯗꯒꯤ ꯏꯃꯥꯒꯤ ꯊꯧꯒꯜ ꯇꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯆꯥ ꯑꯩꯅ ꯄꯨꯖꯔꯛꯂꯤ ꯅꯨꯡꯒꯥꯔꯩꯅ ꯑꯣ ꯅꯨꯡꯁꯤꯗ ꯏꯕꯦꯝꯃ ꯑꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯐꯃꯨꯡ ꯑꯗꯨꯗ ꯀ꯭ꯋꯥꯛꯂꯩꯗꯨ ꯐꯝꯊꯩ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯂꯝꯅ ꯀꯗꯥꯏꯗꯒꯤꯅꯣ ꯀ꯭ꯋꯥꯛꯂꯩꯅ ꯃꯤꯡꯅ ꯀ꯭ꯋꯥꯛꯂꯩ ꯏꯊꯥꯏꯄꯣꯛꯄꯤꯗꯒꯤꯅꯤ ꯏꯃꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯡꯒꯥꯔꯩ ꯃꯁꯥ ꯉꯝꯂꯝꯗꯕꯗꯨ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯀꯟꯈꯠꯂꯛꯄꯒꯨꯝ ꯇꯧꯏ ꯅꯨꯡꯒꯥꯔꯩꯅ
ꯃꯣꯡꯕ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏ ꯉꯁꯤ ꯀꯧꯕ ꯅꯣꯡꯂꯦꯟꯁꯤꯗꯒꯤ ꯅꯪꯅ ꯐꯝꯕꯥꯜ ꯂꯥꯡ ꯑꯗꯨꯗ ꯂꯩꯔꯣꯗꯣ ꯏꯃꯥꯅꯁꯨ ꯅꯤꯡꯊꯤꯅ ꯍꯣꯌꯥꯔꯕꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯅꯥꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜ ꯇꯧ ꯄꯨꯟꯁꯤ ꯁꯩꯖꯦꯡ ꯑꯗꯨ ꯁꯥꯡꯅ ꯍꯤꯡꯕ ꯑꯣꯏꯌꯨꯀꯣ ꯀ꯭ꯋꯥꯛꯂꯩꯅ ꯍꯩꯅꯥꯏꯗꯕ ꯃꯥꯂꯪꯒꯤ ꯇꯥꯏꯕꯪꯁꯤꯗ ꯄꯂꯦꯝꯒꯤ ꯃꯤꯅꯨꯡꯁꯤ ꯈꯨꯋꯥꯝ ꯑꯊꯥꯕꯅ ꯏꯈꯧ ꯂꯥꯡꯂꯕ ꯊꯋꯥꯏ ꯑꯩꯈꯣꯏꯗ ꯍꯩꯊꯕꯤꯗꯨꯅ ꯃꯗꯨꯕꯨ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯂꯒ ꯇꯣꯜꯂꯕ ꯄꯨꯟꯁꯤ ꯊꯋꯥꯏꯒꯤ ꯍꯩꯅ ꯀꯣꯟꯌꯥꯡ ꯑꯣꯏꯖꯒꯤ ꯏꯃꯥꯒꯤ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜꯕꯨ ꯃꯇꯣꯜꯂꯣꯝꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯤ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯁꯣꯝꯗꯅ ꯃꯪꯂꯦꯝꯒꯤ ꯃꯌꯨꯝꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥꯗ ꯊꯣꯛꯂꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯍꯤꯞꯅꯈ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯐꯃꯨꯡ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯨꯝꯅꯔꯤ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯑꯗꯨ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯗꯨ ꯃꯪꯂꯦꯝꯒꯤ ꯃꯌꯨꯝ ꯂꯥꯛꯇꯨꯅ ꯇꯦꯡꯊꯥꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯃꯪꯂꯦꯝꯒꯤ ꯊꯋꯥꯏꯕꯨ ꯂꯧꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯤ ꯇꯥꯆꯧ ꯇꯥꯆꯧ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯂꯣꯏꯕꯤꯁꯤꯡꯒꯤ ꯍꯧꯁꯥ ꯈꯨꯟꯊꯛꯇ ꯋꯥꯡꯅ ꯍꯧꯕ ꯁꯥꯏ ꯇꯤꯡꯈꯥꯡ ꯑꯁꯤꯅ ꯑꯩꯒꯤ ꯈꯣꯡꯄꯥꯛ ꯈꯣꯡꯅꯝ ꯑꯁꯤꯗ ꯊꯤꯜꯂꯔꯤ ꯁꯥꯃꯨꯏꯅ ꯃꯥꯂꯦꯝ ꯂꯩ ꯑꯁꯤ ꯏꯄꯥꯛꯅꯈ꯭ꯔꯤ ꯇꯥꯆꯧ ꯅꯅꯥꯎꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯪꯂꯦꯝ ꯑꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯂꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯨꯕꯗ ꯃꯅꯥꯎ ꯅꯤꯄꯥ ꯁꯥꯖꯧꯒꯤ ꯑꯣꯏꯔꯝꯃꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯆꯥ ꯑꯗꯨ ꯄꯥꯈꯠꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯜ ꯑꯗꯣꯝꯗ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯖꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨꯕꯨ ꯌꯦꯡꯅ ꯃꯆꯤꯜ ꯑꯗꯨꯗ ꯁꯥꯖꯧ ꯁꯥꯖꯧ ꯀꯧꯗꯨꯅ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯃꯨꯕ ꯁꯛꯇꯝ ꯑꯗꯨ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯊꯩꯕꯣꯡ ꯂꯝꯕꯤ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯤ ꯑꯍꯤꯡꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯎꯄꯥꯜ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯥꯈꯠꯂꯤꯕꯗꯨꯕꯣ ꯀꯨꯝꯊꯔꯛꯎꯅꯦ ꯑꯃꯨꯕ ꯁꯛꯇꯝ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯇꯥꯆꯧ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯑꯗꯨꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯎꯄꯥꯜ ꯑꯁꯤꯗ ꯇꯥꯆꯧꯒ ꯄꯨꯟꯅ ꯀꯥꯈꯠꯇꯨꯅ ꯁꯥꯟꯅꯈꯤꯕꯗꯣ ꯐꯩꯔꯥꯊꯛꯇ ꯐꯝꯗꯦꯡꯅꯝ ꯅꯣꯝ ꯅꯣꯝ ꯁꯒꯥꯏꯊꯛ ꯁꯩꯁꯛꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯥꯡꯗ ꯁꯥꯟꯅꯈꯤꯕꯗꯣ ꯉꯁꯤ ꯀꯧꯕ ꯅꯣꯡꯖꯥ ꯑꯁꯤꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤ ꯏꯃꯤꯠ ꯑꯁꯤꯗ ꯎꯔꯛꯏ ꯎꯄꯥꯜ ꯑꯁꯤꯗ ꯀꯥꯗꯨꯅ ꯃꯈꯣꯏꯅ ꯅꯣꯛꯄꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯤ ꯇꯥꯆꯧ ꯀꯥꯈꯠꯄꯤꯔꯛꯎ ꯎꯄꯥꯜꯁꯤꯗ ꯁꯥꯖꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯪꯂꯦꯝ ꯋꯥꯈꯜ ꯑꯗꯨ ꯃꯃꯥ ꯃꯄꯥꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯋꯥꯈꯜ ꯑꯗꯨꯕꯨ ꯅꯥꯎꯍꯧꯅ ꯁꯛꯇꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ ꯃꯈꯣꯡ ꯑꯗꯨꯅ ꯎꯄꯥꯜ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯤ ꯃꯅꯥꯎ ꯅꯤꯄꯥꯅ ꯐꯝꯂꯤꯕ ꯎꯁꯥꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ ꯁꯥꯖꯧꯅ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯃꯊꯥꯗ ꯅꯥꯎꯊꯤ ꯁꯥꯕ ꯃꯤꯀꯨꯞ ꯑꯗꯨ ꯅꯨꯡꯁꯤꯗ ꯋꯥꯈꯜ ꯑꯁꯤꯗ ꯇꯥꯏꯕꯪꯒꯤ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯅ ꯅꯤꯡꯉꯥꯏꯗꯨꯅ ꯁꯥꯟꯅꯈꯤꯕꯗꯣ ꯃꯪꯂꯦꯝꯅ ꯇꯥꯏꯕꯪ ꯈꯣꯡꯆꯠ ꯇꯨꯡꯏꯟꯅ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯍꯩꯅ ꯇꯨꯡꯏꯟꯅ ꯏꯟꯅꯈ꯭ꯔꯦꯗꯣ ꯅꯪꯒꯤ ꯅꯤꯡꯉꯥꯏꯗ ꯇꯥꯆꯧꯁꯤ ꯎꯄꯥꯜ ꯑꯁꯤꯗ ꯀꯥꯈꯠꯂꯛꯂꯤ ꯃꯇꯝ ꯑꯁꯤ ꯑꯍꯤꯡꯅꯤ ꯏꯕꯨꯡ ꯑꯃꯨꯛ ꯀꯨꯝꯂꯁꯤ ꯁꯥꯖꯧ ꯑꯩꯗꯤ ꯀꯨꯝꯈꯤꯔꯣꯏ ꯎꯁꯥ ꯑꯁꯤꯗꯒꯤ ꯃꯈꯥ ꯇꯝꯅ ꯆꯣꯡꯊꯕꯤ ꯁꯥꯟꯅꯈꯤ ꯇꯥꯆꯧꯁꯨ ꯆꯣꯡꯊꯕꯤꯔꯛꯎ ꯃꯪꯂꯦꯝꯅ ꯑꯣꯟꯅꯔꯦ ꯑꯣꯟꯅꯔꯦ ꯎꯁꯥ ꯑꯁꯤꯗꯒꯤ ꯆꯣꯡꯊꯔꯕꯗꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯇꯦꯛꯄ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯆꯣꯡꯊꯕ ꯌꯥꯗꯦꯀꯣ ꯁꯥꯖꯧꯅ ꯑꯩꯗꯤ ꯆꯣꯡꯊꯔꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯕ ꯁꯛꯂꯣꯟꯗ ꯂꯩꯔꯝꯕ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯁꯥꯖꯧꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯂꯥꯡꯂꯒ ꯎꯁꯥꯗꯨꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯈ꯭ꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯎꯄꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯪꯂꯦꯝꯗꯤ ꯉꯛ ꯆꯥꯅꯅ ꯌꯦꯡꯉꯤ ꯇꯁꯦꯡꯅ ꯎꯁꯥꯗꯨ ꯌꯥꯝꯅ ꯋꯥꯡꯉꯤ ꯃꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯄꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯇꯦꯛꯄ ꯌꯥꯔꯤꯕ ꯇꯥꯆꯧ ꯅꯪ ꯑꯃꯨꯛ ꯆꯣꯡꯊꯔꯛꯂꯨ ꯂꯥꯛꯂꯣ ꯃꯪꯂꯦꯝꯅ ꯁꯥꯖꯧ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯇꯧꯍꯩꯗꯕ ꯊꯕꯛ ꯉꯥꯛꯇ ꯅꯍꯥꯛꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯁꯤ ꯑꯉꯝ ꯇꯥꯜꯂꯒꯅ ꯎꯄꯥꯜ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯁꯤ ꯁꯥꯖꯧ ꯐꯩ ꯑꯩꯅ ꯆꯣꯡꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯃꯪꯂꯦꯝꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯄꯥꯏ ꯎꯁꯥꯗꯨꯗꯒꯤ ꯏꯟꯊꯩ ꯃꯪꯂꯦꯝ ꯂꯩꯃꯥꯏ ꯈꯛꯇ ꯇꯥꯁꯤꯜꯂꯤ ꯃꯈꯣꯡꯒꯤ ꯁꯔꯨꯗ ꯄꯦꯗ꯭ꯔꯦꯛ ꯍꯥꯏꯗꯅ ꯇꯦꯛꯈ꯭ꯔꯤ ꯃꯃꯤꯠ ꯑꯗꯨꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗ ꯁꯛꯇꯝ ꯑꯗꯨ ꯃꯌꯦꯛ ꯐꯅ ꯁꯦꯡꯂꯤ ꯑꯗꯨꯉꯩꯒꯤ ꯂꯥꯡꯂꯦꯟ ꯑꯗꯨ ꯃꯃꯤꯠ ꯑꯗꯨꯗ ꯎꯔꯛꯂꯝꯃꯤ ꯃꯆꯤꯜ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯁꯣꯜꯂꯤ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝ ꯆꯦꯟꯈꯤꯒꯦ ꯇꯧ ꯑꯗꯨ ꯃꯈꯣꯡꯒꯤ ꯁꯔꯨ ꯑꯗꯨ ꯇꯦꯛꯈꯤꯕꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤ ꯎꯁꯥꯗꯨꯗꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯝꯃꯤ ꯃꯪꯂꯦꯝꯅ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯣ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯣ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯅ ꯏꯊꯥꯗꯒꯤ ꯏꯆꯥꯕꯨ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯕꯗ ꯀꯅꯥꯒꯤ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤꯅꯣ ꯑꯩꯅ ꯎꯠꯀꯗꯕ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯅ ꯀꯌꯥꯗ ꯋꯥꯅ ꯂꯦꯟꯖꯈꯤꯕ ꯏꯃꯥ ꯏꯆꯥ ꯑꯅꯤꯕꯨ ꯍꯥꯠꯄꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯂꯒꯅꯤ ꯃꯪꯂꯦꯝꯗꯣ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯈꯟ ꯃꯈꯨꯠ ꯑꯗꯨꯅ ꯂꯣꯟꯅꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯀꯟꯕꯤꯌꯨ ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯤ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯅ
ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯆꯍꯤ ꯀꯨꯝꯖꯥ ꯀꯌꯥ ꯑꯁꯤ ꯊꯃꯣꯏ ꯅꯨꯡ ꯑꯁꯤꯗ ꯑꯣꯝꯗꯨꯅ ꯆꯥꯛꯂꯛꯂꯤꯕ ꯅꯤꯡꯉꯝꯗ꯭ꯔꯕ ꯃꯩꯔꯤ ꯑꯁꯤꯕꯨ ꯃꯨꯠꯊꯠꯄ ꯉꯝꯂꯗ꯭ꯔꯣ? ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯈꯥꯡꯖꯈꯤꯕ ꯑꯋꯥ ꯆꯩꯅꯥꯈꯣꯜ ꯀꯌꯥ ꯑꯗꯨ ꯑꯔꯦꯝꯕꯗ ꯑꯣꯏꯔꯗ꯭ꯔꯥ? ꯈꯨꯂꯪ ꯂꯃꯟꯗꯤ ꯁꯣꯏꯗꯅ ꯐꯪꯒꯗꯕꯅꯤ. ꯇꯥꯏꯕꯪ ꯑꯁꯤ ꯑꯩꯅ ꯇꯧꯖꯔꯨꯕꯗꯒꯤ ꯃꯍꯩꯅ ꯂꯦꯞꯀꯗꯕꯅꯤ. ꯋꯥꯐꯥꯡꯅꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ. ꯃꯤꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗꯕ ꯅꯍꯥꯛꯄꯨꯁꯨ ꯑꯩꯅ ꯅꯊ꯭ꯋꯥꯏꯗꯨꯕꯨ ꯂꯧꯔꯒꯗꯕꯅꯤ. ꯃꯪꯂꯦꯝ ꯑꯍꯤꯡ ꯑꯗꯨꯗ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯖꯈꯤꯗꯦ. ꯃꯈꯣꯡ ꯑꯗꯨꯁꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ. ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯤ. ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯗꯨꯅ ꯃꯪꯂꯦꯝꯒꯤ ꯉꯛꯁꯝ ꯑꯗꯨꯗ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯂꯥꯛꯇꯨꯅ ꯎꯁꯥꯗꯨꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ. ꯃꯪꯂꯦꯝ ꯈꯨꯗꯛ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯊꯥꯔꯤ. ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯅꯤꯡꯊꯤꯅ ꯄꯣꯟꯊꯥꯅꯅ ꯈꯨꯂꯪ ꯂꯃꯟꯕꯨ ꯁꯤꯡꯂꯕꯅꯤ. ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯗꯅ ꯀꯥꯏꯅꯈ꯭ꯔꯕ ꯅꯋꯥ ꯅꯪꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯏꯕꯛ ꯊꯤꯗꯀꯣ. ꯄꯂꯦꯝ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯗꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯡꯉꯝꯗ꯭ꯔꯤ. ꯃꯩꯆꯥꯛ ꯑꯁꯤ ꯈꯪꯅꯤꯡꯉꯥꯏ ꯇꯥꯎꯕ ꯍꯨꯏꯒꯨꯝꯅ ꯑꯧ ꯑꯧ ꯍꯥꯏꯗꯨꯅ ꯈꯣꯡꯂꯨꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏꯗꯨ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯣꯡꯒꯥꯜꯒꯤ ꯂꯝꯕꯤꯗ ꯍꯧꯔꯤꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯃꯌꯥꯝ ꯃꯪꯂꯦꯝ ꯑꯗꯨ ꯊꯧꯔꯤ ꯀꯣꯡꯒꯣꯏꯅ ꯊꯨꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯁꯥꯖꯧ ꯃꯃꯤꯠ ꯑꯗꯨꯅ ꯎꯔꯨꯔꯦ. ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ. ꯃꯌꯥꯝꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯀꯣꯟꯅ ꯄꯦꯟꯅ ꯀꯞꯆꯔꯤ. ꯀꯔꯤꯅꯣ ꯇꯥꯆꯧꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯅꯅꯥꯎꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ ꯇꯥꯆꯧ? ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯕꯨ ꯀꯧꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯆꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯨꯝꯂꯣꯟꯅꯕ ꯃꯤꯑꯣꯏ ꯈꯔ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯔꯤ. ꯅꯍꯥ ꯈꯔ ꯑꯃꯅ ꯎꯁꯥꯗꯨꯗꯒꯤ ꯊꯧꯔꯤ ꯑꯗꯨꯕꯨ ꯀꯤꯁꯤ ꯊꯣꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯊꯔꯤ. ꯃꯌꯥꯝꯒꯤ ꯌꯦꯡꯉꯥꯏꯗ꯭ꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯁꯥꯖꯧ ꯑꯗꯨ ꯃꯄꯤ ꯐꯤꯔꯥꯡ ꯑꯗꯨ ꯊꯦꯝꯖꯤꯟꯕ ꯉꯝꯖꯗꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯏ. ꯅꯨꯡꯒꯥꯔꯩ ꯑꯗꯨ ꯑꯗꯨꯃꯛ ꯐꯃꯨꯡꯗ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯤ. ꯃꯆꯥꯅꯤꯄꯥ ꯀꯣꯏꯔꯦꯟ ꯉꯝꯕꯁꯨ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯈ꯭ꯔꯤ. ꯑꯁꯣꯝꯗꯅ ꯀ꯭ꯋꯥꯛꯂꯩ ꯑꯗꯨ ꯃꯅꯦꯝ ꯑꯅꯥꯕꯤꯗꯨꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯃꯈꯣꯏꯗ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ. ꯅꯣꯡ ꯅꯤꯅꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯝꯕ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯎꯠꯊꯣꯛꯄ ꯍꯧꯔꯛꯂꯤ. ꯅꯨꯡꯒꯥꯔꯩꯅ "ꯏꯕꯦꯝꯃ, ꯏꯆꯥꯅꯨꯄꯥ ꯀꯣꯏꯔꯦꯟ ꯑꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯦꯅꯦ?" ꯀ꯭ꯋꯥꯛꯂꯩꯅ "ꯍꯥ? ꯃꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯃꯔꯥꯏꯅ ꯍꯟꯖꯔꯛꯁꯅꯤ." ꯅꯨꯡꯒꯥꯔꯩꯅ "ꯅꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯅꯤ. ꯃꯇꯝ ꯑꯁꯤꯗ ꯏꯆꯥ ꯅꯤꯄꯥꯅ ꯂꯥꯞꯅ ꯂꯩꯈꯤꯕꯁꯤ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡꯅ ꯅꯨꯡꯉꯥꯏꯇꯦ." ꯀ꯭ꯋꯥꯛꯂꯩ ꯑꯗꯨ ꯃꯈꯣꯜ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯀ꯭ꯋꯥꯛꯂꯩ "ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯦꯡꯗꯅ ꯂꯩꯔꯕꯗꯤ ꯅꯊꯤꯕꯨꯡ ꯑꯗꯨꯗꯤ ꯀꯔꯥꯏꯗꯒꯤ ꯂꯧꯔꯒ ꯆꯥꯒꯗꯕꯅꯣ? ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯑꯁꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯀꯨꯝ ꯂꯩꯅꯥ ꯆꯦꯟꯃꯤ ꯅꯪꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯏꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯑꯉꯥꯎꯕꯅ ꯄꯥꯡꯈꯛꯅꯔꯕꯅꯤ." ꯃꯃꯧ ꯅꯨꯄꯤꯒꯤ ꯂꯨꯖꯗꯕ ꯋꯥꯍꯩ ꯈꯣꯟꯐꯝ ꯑꯁꯤꯗ ꯅꯨꯡꯒꯥꯔꯩ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯗꯨ ꯃꯍꯥꯛꯀ ꯃꯥꯟꯅꯗꯨꯅ ꯁꯤꯟꯗꯥ ꯄꯥꯎꯗꯥꯅꯒꯦꯗꯤ ꯈꯛ ꯈꯜꯂꯨꯗ꯭ꯔꯤ. ꯀ꯭ꯋꯥꯛꯂꯩ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ. "ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯑꯣꯠꯇꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯀꯣꯛ ꯁꯤꯖꯈ꯭ꯔꯣ. ꯄꯨꯟꯁꯤ ꯑꯁꯤ ꯑꯃꯨꯛꯇ ꯏꯈꯥ ꯇꯝꯅꯕꯨ ꯍꯤꯡꯖꯍꯧꯒꯦ. ꯉꯝꯖꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯣꯠꯅꯕꯗ." ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯃꯍꯥꯛꯄꯨ ꯌꯦꯡꯅ ꯅꯨꯡꯒꯥꯔꯩ ꯃꯕꯨꯛꯅꯤꯡꯗ ꯃꯊꯟꯗ ꯈꯟꯖꯔꯤ. "ꯑꯩꯅꯗꯤ ꯅꯪꯕꯨ ꯏꯆꯥ ꯅꯨꯄꯤꯃꯛꯅꯤ ꯈꯟꯖꯗꯨꯅ ꯀꯌꯥꯗ ꯅꯨꯡꯁꯤꯖꯔꯤꯕ. ꯑꯗꯨꯒ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯑꯆꯝꯕ ꯑꯣꯏꯔꯝꯗ꯭ꯔꯤ. ꯄꯣꯝꯁꯟꯅꯔꯤꯕ ꯀꯥꯟ ꯈꯛꯇ ꯐꯖꯕ ꯂꯩꯔꯥꯡ ꯑꯣꯏꯔꯝꯂꯦꯀꯣ ꯅꯪꯗꯤ. ꯑꯍꯜꯒꯤ ꯃꯇꯝ ꯑꯁꯤ ꯈꯣꯡꯐꯝ ꯈꯨꯗꯤꯡꯗ ꯐꯖꯐꯝ ꯍꯥꯏꯕꯗꯨ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯤ. ꯂꯦꯝꯖꯐꯝꯁꯨ ꯂꯩꯖꯗꯦ." ꯃꯃꯤꯠ ꯑꯗꯨꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯑꯃꯨꯛ ꯌꯦꯡꯈꯠ "ꯍꯣꯏ ꯁꯥꯕꯤꯃꯣꯡ ꯌꯥꯝꯕ, ꯑꯩꯍꯥꯛꯁꯨ ꯅꯍꯥꯛꯀꯤ ꯍꯩꯅꯥ ꯇꯨꯡꯕꯨ ꯏꯜꯂꯛꯂꯒꯦ. ꯊꯋꯥꯏ ꯑꯁꯤ ꯏꯪꯅ ꯂꯩꯕꯕꯨ ꯉꯝꯗ꯭ꯔꯤ." ꯀ꯭ꯋꯥꯛꯂꯩ ꯑꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯐꯝ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ. ꯀꯨꯝ ꯂꯩꯅꯥ ꯆꯦꯟꯕꯤ ꯍꯅꯨꯕꯤꯁꯦ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ. ꯑꯩ ꯄꯣꯔꯝ ꯑꯃ ꯁꯤꯟꯗꯕ ꯌꯥꯗ꯭ꯔꯤ. ꯃꯍꯥꯛꯄꯨ ꯊꯨꯅ ꯌꯥꯡꯅ ꯍꯥꯠꯇꯣꯛꯈꯤꯗꯕ ꯌꯥꯗ꯭ꯔꯤ. ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯑꯁꯤꯗꯤ? ꯀ꯭ꯋꯥꯛꯂꯩ ꯋꯥꯈꯜ ꯑꯗꯨ ꯃꯨꯟꯅ ꯇꯧꯏ. ꯀꯣꯟꯅ ꯊꯪꯗ ꯑꯃꯨꯛ ꯈꯜꯂꯛꯏ. ꯏꯄꯨꯔꯣꯏꯕꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯍꯥꯠꯄ ꯊꯣꯛꯂꯕꯗꯤ ꯆꯤꯡꯅꯈꯤꯕ ꯌꯥꯏ. ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕ ꯃꯇꯝꯗ ꯊꯕꯛ ꯑꯁꯤ ꯄꯥꯡꯅꯕ ꯇꯧꯔꯒꯦ. ꯅꯥꯀꯜ ꯑꯁꯣꯝꯗꯅ ꯋꯥꯡꯕꯤ ꯈꯨꯜ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯇꯣꯃꯥꯜ ꯑꯗꯨꯕꯨ ꯃꯆꯥ ꯁꯛꯅ ꯅꯧꯈꯣꯜꯂꯤ. ꯀꯅꯥꯒꯨꯝꯕꯅ ꯋꯥꯍꯪ ꯄꯥꯎꯍꯪꯂꯛꯄꯗ ꯑꯁꯨꯝꯅꯕꯨ ꯈꯨꯝꯃꯤ. "ꯅꯍꯥꯟ ꯅꯣꯡ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯀꯥꯏ ꯋꯥꯡꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯂꯝꯕꯤꯒꯤ ꯁꯤꯗꯥꯏ ꯑꯃꯗ ꯎꯄꯥꯜ ꯑꯃꯒꯤ ꯃꯈꯥꯗ ꯃꯊꯟꯅꯇ ꯍꯤꯛꯅ ꯇꯦꯡꯊꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯨꯕꯗ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯅꯤ. ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥꯁꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯕꯗ ꯏꯆꯥ ꯁꯛꯅ ꯅꯥꯎꯀꯣꯜꯂꯒꯦ ꯅꯤꯡ ꯏꯃꯤꯠꯇ ꯏꯆꯥ ꯎ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯑꯩꯒꯤ ꯃꯄꯨ ꯃꯍꯥꯛꯅ ꯊꯥꯔꯛꯄ ꯁꯛꯇꯝꯅꯤ ꯈꯜꯂꯒ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯅꯥꯎꯀꯣꯜꯂꯕꯅꯤ." ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅꯁꯨ ꯌꯥꯔꯤ.
nawa adubu miyam siuluna sana taubiram adubu piyainu gi fattaba sajati kanana su khangludri thangnaba khollada lona satnu mama gurubu unaduna laiwatin wa kayam mai masing tam nomugi numini piyainu mayum maduda halaklam tomal iman hek ithanda thanumlaga salibadu kadaiduno ima piyainu thabak suba salibani imana thabak sudrabadi karina ipuk ase thangani nati nangbo yum asida nathanda laiba kijarabrani tomal kijadida ima piyainu la osi imana sak thongladabani imungda sanglasi numit kharani haujin khri ashomna koiren nganbado langfaidigi mayumda halakla phamung adu hipi mahaki wakhaldo haujik taibangi wakhal tarakugumna ta kwaklaibu matau karamna mahaki taloi oina lauram libno haidna khanjar amuksu thamoi gi mabema oirami melaibu ningsingjai masa adu da ningamdaba adu ki matik poksai adu bu laiba kini khandokno wafam adu da masana yajaduna adumak lai kwaklai tabiri bro sak asi loiri sari kanda khara saba yabra yengbiru raw koiren ngambana imadia kwaklaina imagi di aina pijarage mapuroi bagi mamang di kwaklai adu khara makhai phaba hek sasin kwaklai makut aduna sak sagluk adu pai dun mamagi ka adu tamna sangai lifana adu da sagluk adu thammi kwaklai wakhal adu da mamang thakta sin khiba poram adu buning singjai adu ga hairak lami ngasi di sak asi aina imbiba tare mamang nupigi wa adu tabada nungare du ngaksai sak adu inbiganu haidna haijai adu madu kwaklai ni yaba kaubal laitri sak asabado makut aduna paiduna mama nungare gi makhyak adu phaktok tuna kit kit namsil nungare du phunkati makhana odu da sak asabaduna phunjin bagi pui khamdi ngayak ti saina adu khangi kolik adu puthokna sakom madom da kwaklai adu amuk thorak koiren ngamba su sak adu saba loire duna mama gi ka adu sangai adu ga hairak la ima sak saba loira banatro mamit adun lifana adu gi matakta thamliba kujai du da amuk yeng hairak la imagi afut pahidak mahiya sidi loiram netana sak saba loiraga thakadaba oiram gani nasa maning dagi manadu bi hek laga thuna phulaki ima asi hairaga koiren ngamba mafam adu dagi thuna yangna thoktuna maning dagi mana masing adu bi hek tuna sakhum adu da sangduna ko namada fulam phulaba mahiya du bukhojaya mada haptuna madu puraga mamagi kaadu tamna sangai ima asi hidak afut pa mahiya do sidalai khara thaksi ima asi hairaga khujai du lifana du gi mathaka tham mahagna hairi wafam maduda mama na sukari su khumlak trabaduda mamit adno mama bu munne yenglaga anirak ahumla kawrakla kari su khumlak trabaduda makhul adno mama gi haksang adu bu pai du nom du hodokla kona thangda mama du thawai thari haiba khangi jarakla mikup aduda koiren ngamba imung aduda angau bu amugo koilau laudun konjel thongna kapsai konjel adu tabada mapal de lairiba kwaklai adu imung adu tamna parap sanglakuna thodok adu bu yenga pomnamak asi mahaki thoisin adu bu khangsin adaba saduna mamagi manak adu tamna sangsin mama bu konduna kauduna kapsari koiren ngambado mama taibang pan thadokna satkrabada magi punsigi ningamdaba haibadu oide ngayaki matung nungare gi thawai haudraba haksang saru polang adu sagai thakta hap hiden adu tamnapu khambai thakta haptuna asak mairi kum malang lakta mahaki wari adu tinkri mairi thakti gi pai thorak liba mahaki thawai adu torban wangmada lairiba masabi mongya mabu uri masabi gi senglau sak adu bu ubada mapuk ning adu thoin harau sari mapu roiba bu yeng asumna hairi kumsa kaya u khidraba senglau sak adu bu ngasi gi nongja sida sauba phangba sidi ningol pukning ngasina kaya de penjariba mongya mana nangbu lakpa ngaibada sok tharaba haksang ngasidi anaw yening songbu gumna thamoi lagasi nahauna tekhalakledo nangi nasak uba phangjabasin adungai matamu mahek sengna ningsingli torban wangmade lairiba mongyamadu wagai himabu honduna hidena du tamna lam hidena du yaurabada masana bu yengna hairaklam laklo salasi ibani gi lambe laduda kanana su uroida balam khaiduda nungare su wagai hiyadu da makhong adu thangatuna kakali mongyaman hiyadu bu ima yadu da hon bahau mongyamana pai ma pukninda ungoina ba lairam labasu madu kumba wanglena sidagi akau parai naroko nami gum nangi damak tanglau khuding da leplada nungare loibi singi singkhong da ahen ba wakhal sumi hauruda
ꯅꯤꯡꯊꯤꯅ ꯂꯩꯁꯥ ꯇꯝꯖꯕ ꯁꯤꯡꯌꯦꯜꯅꯤ ꯇꯥꯏꯕꯪꯅ ꯃꯍꯥꯛꯀꯤ ꯈꯨꯗꯨꯝꯀꯤ ꯍꯥꯏꯅ ꯇꯨꯡꯏꯟꯅꯕꯒꯨꯝ ꯅꯤꯡꯉꯣꯜ ꯈꯣꯡꯊꯥꯡꯅꯁꯨ ꯏꯁꯥꯕꯤ ꯂꯣꯌꯨꯝꯕ ꯅꯪꯒꯤ ꯅꯥꯃꯤꯒꯨꯝ ꯇꯨꯡꯏꯟꯅꯖꯔꯤ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯅꯍꯥꯛꯀꯤ ꯊꯃꯣꯏꯅ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯖꯕ ꯑꯃꯗꯤ ꯂꯩꯔꯤꯗꯣ ꯃꯣꯡ ꯌꯥꯝꯕꯅ ꯅꯊꯪꯂꯦꯟ ꯑꯩꯅ ꯁꯤꯡꯖꯥꯎꯒꯨꯝ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯕ ꯁꯤꯡꯖꯥꯎ ꯑꯁꯤꯗ ꯅꯅꯤꯡ ꯇꯧꯅ ꯁꯥꯆꯔꯕꯗꯣ ꯅꯍꯥꯛꯀꯤ ꯀꯔꯝꯕ ꯁꯤꯡꯅꯕꯕꯨ ꯂꯩꯔꯤꯕꯒꯦ ꯅꯨꯡꯒꯥꯔꯩꯅ ꯂꯩ ꯋꯥꯈꯜ ꯑꯁꯤꯗ ꯁꯤꯡꯅ ꯄꯔꯩ ꯊꯥꯡꯏ ꯎꯟꯕꯤ ꯑꯁꯤꯅ ꯈꯣꯏꯔꯥꯡꯖꯩ ꯃꯣꯡ ꯌꯥꯝꯕꯅ ꯅꯤꯡꯊꯤꯕ ꯁꯦꯡꯂꯧꯗꯤ ꯍꯜꯂꯝꯗꯦ ꯈꯟ ꯊꯃꯣꯏ ꯑꯁꯤꯗ ꯈꯟꯖꯔꯨꯕꯁꯤꯗꯤ ꯅꯪꯒꯤꯁꯨ ꯅꯤꯡꯉꯥꯏꯗꯕ ꯄꯥꯂꯣꯡꯅꯔꯤꯕ ꯑꯣꯏꯔꯤꯀꯣ ꯂꯨꯛꯃꯥꯏ ꯀꯔꯤ ꯄꯥꯟꯗꯨꯅ ꯀꯔꯝꯕ ꯂꯩꯔꯥꯡꯒꯤ ꯑꯋꯥꯕꯅꯣ ꯍꯥꯏꯕꯗꯣ ꯅꯁꯥꯕꯤ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯆꯤꯡꯒꯣꯏꯅꯗꯨꯅ ꯈꯪꯍꯜꯂꯨꯗꯣ ꯅꯨꯡꯒꯥꯔꯩꯅ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯑꯗꯨꯉꯩ ꯄꯥꯃꯨ ꯅꯪꯒꯤ ꯈꯨꯗꯣꯜ ꯂꯩ ꯅꯨꯔꯥ ꯈꯨꯗꯣꯡ ꯅꯥꯁꯣꯝꯗ ꯄꯥꯈꯪ ꯁꯥꯃꯨ ꯈꯨꯠꯅ ꯅꯨꯔꯥ ꯅꯥꯄꯗ ꯅꯥꯆꯨꯡꯈꯤꯕꯗꯣ ꯉꯁꯤꯁꯨ ꯂꯩꯍꯧꯔꯤ ꯂꯦꯡꯗꯅ ꯀꯪꯂꯕ ꯅꯥꯆꯨꯝ ꯑꯃꯒꯨꯝ ꯃꯜꯂ ꯇꯥꯕꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯔꯩ ꯅꯝꯈꯥꯡꯂꯛꯇ ꯂꯣꯠꯇꯨꯅ ꯅꯁꯥꯅꯧ ꯑꯩꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥꯅꯔꯕꯗ ꯇꯥꯕꯨ ꯑꯗꯨꯕꯨ ꯀꯟꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯒꯤꯅꯤ ꯃꯣꯡ ꯌꯥꯝꯕꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯅ ꯂꯥꯡꯇꯛꯅꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯗꯤ ꯅꯨꯡꯅꯥꯡꯂꯤꯕꯅꯣ ꯄꯥꯔꯤ ꯆꯥꯎꯗ꯭ꯔꯤꯕ ꯃꯍꯥꯛ ꯂꯩꯔꯤꯕꯁꯤꯗꯤ ꯅꯨꯡꯒꯥꯔꯩꯅ ꯄꯥꯔꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯅ ꯅꯤꯡꯊꯤꯕ ꯀꯣꯏꯔꯦꯟ ꯉꯝꯕ ꯏꯁꯥꯒꯤ ꯃꯄꯥꯜꯗ ꯇꯥꯡꯖ ꯀꯦꯝꯊꯔꯛꯂꯕ ꯄꯨꯟꯁꯤ ꯑꯁꯤ ꯎꯔꯨꯝ ꯂꯥꯡꯗꯨꯅ ꯍꯤꯡꯖꯒꯅꯤ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯁꯤꯂꯛꯇ ꯅꯁꯥꯅꯧ ꯑꯩꯗꯤ ꯊꯋꯥꯏ ꯊꯥꯔꯤ ꯅꯨꯡꯒꯥꯔꯩꯅ ꯇꯝꯗꯨꯅ ꯄꯥꯎ ꯑꯗꯨ ꯃꯣꯡ ꯌꯥꯝꯕꯗ ꯍꯧꯖꯤꯛꯇꯤ ꯋꯥꯐꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯃꯁꯤꯜ ꯑꯗꯨꯗ ꯅꯤꯡꯉꯝꯗꯨꯅ ꯁꯣꯟꯖꯔꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦꯗꯀꯣ ꯑꯃꯨꯛ ꯃꯃꯤꯠ ꯑꯗꯨꯅ ꯃꯁꯥꯅꯧꯗꯨꯕꯨ ꯌꯦꯡꯄꯥꯎ ꯁꯥꯟꯅꯔꯛꯂꯝꯃꯤ ꯅꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯂꯣ ꯅꯄꯨꯛꯅꯤꯡ ꯑꯗꯨꯗ ꯄꯨꯛꯂꯧ ꯄꯥꯔꯧꯅꯔꯒꯅꯨ ꯅꯆꯥꯅꯁꯨ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯐꯪꯗ꯭ꯔꯗꯨꯅ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯍꯥꯏꯕ ꯈꯪꯖꯗꯗꯅ ꯇꯧꯔꯤꯕꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯄꯧꯁꯥꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯣꯡ ꯌꯥꯝꯕ ꯅꯨꯡꯒꯥꯔꯩ ꯑꯅꯤꯗꯣ ꯊꯋꯥꯡ ꯏꯃꯥꯏꯗ ꯇꯥꯎꯗꯨꯅ ꯑꯁꯨꯃꯛ ꯋꯥꯒꯩ ꯍꯤ ꯑꯗꯨ ꯍꯣꯟꯈ꯭ꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯖꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯂꯩꯄꯨꯡ ꯑꯗꯨꯗ ꯐꯝꯅ ꯑꯗꯨꯉꯩꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯤ ꯊꯥꯖꯗꯣ ꯆꯤꯡꯂꯩꯀꯣꯜ ꯃꯄꯨ ꯃꯅꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯅꯍꯥꯟꯃꯛ ꯈꯩꯔꯤ ꯃꯇꯥꯒ ꯂꯣꯏꯅꯗꯨꯅ ꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯍꯥꯛ ꯃꯊꯟꯗ ꯍꯜꯂꯛꯄ ꯇꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯀꯣꯛꯇꯣꯟꯗ ꯆꯞ ꯌꯨꯡꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯩꯔꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯀꯣꯛꯇꯣꯟꯗ ꯆꯞ ꯌꯨꯡꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯁꯨ ꯊꯧꯁꯥꯔꯨꯕ ꯇꯧꯗꯨꯅ ꯂꯝꯍꯥꯡ ꯑꯗꯨꯗ ꯐꯥꯎꯗꯨꯅ ꯂꯥꯛꯑꯝꯃꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯃꯤ ꯄꯣꯡ ꯑꯗꯨꯃꯛ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯅꯕꯅꯤ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯍꯥꯏꯕꯒꯤꯅꯦ ꯑꯁꯨꯝ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯑꯁꯣꯝꯗꯨꯅ ꯃꯩꯄꯥꯛꯄꯤ ꯑꯗꯨ ꯅꯨꯃꯤꯠ ꯌꯨꯡꯕꯗꯨꯗ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯇꯧꯗ ꯌꯥꯗꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯂꯝꯍꯥꯡ ꯑꯗꯨꯒꯤ ꯅꯥꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯌꯥꯡꯀꯣꯛꯅ ꯆꯤꯡꯕ ꯃꯩꯔꯥ ꯌꯥꯎꯔꯕ ꯂꯥꯏ ꯀꯟꯅ ꯈꯣꯏꯔꯝꯂꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯔꯦꯡꯒꯤ ꯈꯨꯕꯝꯕꯨ ꯃꯨꯟꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯃꯗꯨꯗ ꯃꯩꯄꯥꯛꯄꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤ ꯑꯁꯤ ꯏꯪꯊꯕ ꯍꯥꯏꯕꯗꯨ ꯅꯥꯏꯔꯅꯤ ꯂꯦꯞꯅꯃꯛ ꯇꯦꯡꯕꯥꯟꯕ ꯑꯣꯏꯔꯁꯅꯨ ꯃꯈꯨ ꯈꯨꯕꯥꯛ ꯑꯗꯨ ꯑꯍꯨꯝꯂꯛ ꯈꯨꯗꯨꯅ ꯃꯥꯂꯦꯝ ꯂꯩꯗ ꯈꯨꯔꯨ ꯑꯅꯤ ꯑꯗꯨ ꯂꯩꯇꯥꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤ ꯊꯥꯖꯗꯨ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯂꯝꯕꯤꯒꯤ ꯅꯨꯡꯂꯛ ꯑꯃꯗ ꯃꯈꯣꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯍꯦꯛ ꯇꯨꯁꯜꯂꯤ ꯃꯈꯣꯡ ꯈꯣꯡꯕꯤ ꯑꯗꯨꯒ ꯃꯈꯨꯠꯇꯒ ꯈꯔ ꯍꯨꯕꯥꯠꯂꯤ ꯏ ꯈꯖꯤꯛ ꯊꯣꯛꯄꯁꯨ ꯌꯥꯎꯔꯤ ꯂꯥꯏꯃ ꯑꯣꯟꯊꯣꯛꯄꯒꯤ ꯗꯁꯥ ꯍꯥꯏꯗꯨꯅꯤ ꯏ ꯑꯁꯤ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯍꯥꯗ ꯊꯧꯗꯣ ꯅꯪꯁꯨ ꯐꯠꯇꯦꯗꯀꯣ ꯐꯤꯔꯣꯜ ꯑꯁꯤꯁꯨ ꯃꯣꯠꯍꯜꯂꯤ ꯃꯃꯤꯠ ꯑꯗꯨꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯕꯅꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯅ ꯃꯣꯠꯂꯤꯕꯁꯤ ꯈꯔ ꯅꯥꯟꯊꯣꯛꯂꯒꯦ ꯍꯨꯕꯥꯠꯂꯤꯕ ꯑꯁꯤꯁꯨ ꯅꯥꯟꯊꯣꯛꯈꯤ ꯋꯥꯈꯜꯗ ꯑꯁꯤ ꯈꯟꯗꯨꯅ ꯅꯥꯔꯛ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯝꯃꯤ ꯅꯥꯔꯛ ꯑꯗꯨꯒꯤ ꯋꯥꯡꯃꯗꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨ ꯂꯩꯔꯤ ꯅꯥꯔꯛ ꯑꯗꯨꯗ ꯀꯨꯝꯊꯔꯛꯄꯗ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨ ꯇꯤꯡꯈꯪ ꯑꯃꯗ ꯍꯦꯛ ꯄꯟꯗꯨꯅ ꯂꯧꯁꯤꯜꯂꯤ ꯀꯔꯤꯅꯣ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯌꯦꯠ ꯏꯄꯟ ꯄꯟ ꯑꯣꯏꯅ ꯊꯣꯛꯂꯤꯕꯁꯤꯕꯨ ꯈꯪꯖꯗ꯭ꯔꯦꯗ ꯃꯅꯝ ꯑꯗꯨ ꯀꯣꯟꯊꯗꯨꯅ ꯄꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯏ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯟꯈꯠꯂꯨꯕꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯈꯛꯅ ꯃꯃꯥꯡꯗ ꯌꯥꯡꯀꯣꯛ ꯊꯥꯡꯒꯣꯟ ꯏꯔꯣꯏꯅꯗꯨꯅ ꯊꯦꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯨꯔꯦ ꯀꯅꯥꯅꯣ ꯁꯤꯗꯤ ꯃꯁꯤꯜ ꯑꯗꯨꯗ ꯇꯞꯅ ꯁꯣꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯂꯣꯠꯅ ꯌꯦꯡꯂꯨꯏ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯤ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯍꯥꯏꯕꯗ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯆꯠ ꯌꯨꯡꯕ ꯑꯁꯤꯗꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯕꯨ ꯑꯣꯏꯔꯤꯒꯕ ꯑꯐꯕ ꯊꯕꯛꯀꯤꯗꯤ ꯑꯣꯏꯔꯝꯂꯔꯣꯏ ꯑꯩꯕꯨ ꯌꯨꯝ ꯇꯝꯅ ꯍꯜꯂꯧꯕꯅ ꯐꯔꯗ꯭ꯔꯅꯦ ꯍꯣꯏꯗ ꯍꯩ ꯉꯥꯏꯍꯥꯛꯇ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯈꯤꯒꯦ ꯃꯩꯄꯥꯛꯄꯤ ꯑꯗꯨꯅ ꯃꯁꯤꯜꯗ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯍꯩꯁꯤꯜꯂꯤ ꯑꯃꯨꯛꯅ ꯂꯪ ꯑꯍꯤꯡꯕꯅ ꯆꯦꯠꯅ ꯀꯤꯁꯤꯜꯂꯤ
asumna ngihak tawraba matong thabak ado loisinbagi matang adu yauraki ha masi oirabadi yaredana aina tawriba thabak asi soidana mai paklagani namu taibang oiba kana amana ukhiba thoklabadi amuksu arema tagadoini asi hairaga mamit aduna akoibaduda koilei leiriga amuk yengsai kanasu leiti thabak asi loisin hauragi loisin bagi poram ama oina yangkuk aduda thamliba thangol ado makut aduna pai mitam aduda sak ahumlak thinjili aduga thangol adubu mamai awang ona narak adu tamna langsil mang langsilak iba thangol adu lumduna lairiba thajigi khongi mamang wagi laimai aduda yumduna tai thajadi masagi makhong aduda yansiliboi khalladuna masiladu thokna ima haidin lakthoklori khonji adu mai pakpi tai mamit adu thuni yang thorak lami mitmang da lairam libin nipi adu bu ubada mathamoy adu sauning mana loi masil adu na nupi adu bu yeng na hairak lami hai aina taw thabak pu naro da tumina yeng lam su sai khangani dana kare na tik laidana mai pakpi aina taw thabak pu ayat pa piri ba pham lamadagi hawgatuna nupi adu gi manak tamna sangsi thanggola sina na khong adu da yunglam laga samu I pathong na thoklam labadi thamoy asi pen ga dabani hayu kare lamdagi no naming na thaseng na hayu thaja wakhal aduda nipi adubu kanano haiba khangli maming matha haiduk rabadi afaba oiroi khan haiduk larwage khan khai adom senglai kol da leiba kana gumbi ama soidana oirangani sakamasi aina han ukhiba gomsu tawi karigino asiguma fattaba thabak asibu tawribadi mai pakpi do saurapna khumlaklami oh aidi wakhalbu oirudri senglau mapung yaida thaugan jaba lakpa thaja haibi nupi ado nahak soidana oigani nangdi thaugal tawba la u hairaga mapung yaidu da kanano karino haina adumak thijinduna lairiba oire ko phai madugi sab saba dandi adubu phangningai aina thabak tawba tabani thajana angama thaulakta lairi haiduna aduk napaldi tawbiganuda watona fana wanglabasu madubu namthabi naba sekla kwak lai haibasi kawbiganu mai pakpina wangang kasi thabadi onthong nasu haireda aigi thabak thauda dasu apan ba ayat pa pi masai aduk sahi supa sangna khurum jarakba laya sibu ngasi gi numit asida nangna pomna mak ariamba ta hali mai pakpi aigi khoijeibu khoihen bagi lemnai nga nangbu faduna mathwai du loba taredana thajan miyauba apama kalakpa miyoi bagi hauna shani haibasi ayhak su khangjai adu magul lasibu aran balam khaida urak labadi mahak adu lochinuna aina khak thamloi mukna babu haurak labadi aigi haiba laiti mi gi haiba laiti ngamnamak mayuk nagadabani wahai asi hairam laga thaja narak adu degi thogaktun yangda ulambi adu da mayum tamna sakri mahak bu yeng mai pakpi ne khali kaya aduna yenguni nang bu lepna di tharoi ayhakna kaidawrake haibu yengu nang khoida wasi onthokna sauning khreda karam tawniya thabak pumbasu ariyama taraba numi sing kayani haujin senglai koladu da laina mai pak pi karam tawsigi haiduna wakhal khanbadi lepsadi senglai koldani khutkan panganba oiriba masil manau ani ruwa tanasai tolen khomana makharangi khagi leibak asigi senglai kolgi singlo nuwangbada seliba asawbi isela sigi marakta hongjau ama sadaba sung yamak yarudawi wafam masida khagi ning thona mayari makhoina so angama mateng tawgani haidana thajaba pi masibu karam tawsigi mayamagi wafam adu taraduna manau mani tona khumlaklam adu ngai matamdagi khagi leibaki senglai kolasiga lainara kamari asibu hena setchiningai wafam madubu thabak oina pangthok patangai fari aigi wakhaldadi madu sumi haidana khallido iyamanubu hoi haina wafam madu yabikro tolen khomana phari aduri thabak asi thinthadana haunaba wafam madu su hai khagi mani ton ipu singa wafam madu amuk tadi tanakisi wafam madu mathak thongba singa tanari ipu aduna su asumna hairaklam thingjaurel ama saba pangal ningthina hapada adungai dige hauna yaibi thawai amadi maduda happa changi mashi tawdaba yadi wafam masidi karamna tawba tolen khomana madugi wafam adu madi nasu oibai khoine karisu khangjarude ipuna fanaba sindi hoi haiduna yari mafam adu da laibi mai pakbi wa tanari karam tawksi khannari ipuna isuani amadi atai angama singbu asiguma laigi thoramasi kaya tawnadi tinthel laikheli adubu thingjaure lasidi sadaba yadi masibu sabada yaibi thawai amadi sang karam tawsi
ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯕꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯅꯃꯤꯠ ꯅꯅꯥ ꯁꯤꯡꯕ ꯈꯪꯕ ꯍꯩꯕ ꯑꯣꯏ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗꯕꯨ ꯍꯥꯏꯕꯅꯤ ꯃꯩꯄꯥꯛꯄꯤ ꯏꯄꯨ ꯆꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨꯉꯩꯗꯒꯤ ꯍꯧꯅ ꯊꯤꯡꯖꯥꯎꯔꯦꯜ ꯊꯣꯡꯖꯥꯎꯔꯦꯜ ꯑꯃ ꯁꯥꯕ ꯀꯥꯟꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯃ ꯍꯥꯞꯄ ꯍꯧꯅꯩ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤꯒꯨꯝꯕ ꯁꯥ ꯉꯥꯅ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯟꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯗꯨ ꯆꯠꯅꯕꯤꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯁꯥꯅꯤꯅ ꯁꯥꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯃꯨꯍ ꯍꯛꯆꯥꯡ ꯍꯥꯞꯇꯨꯅ ꯍꯦꯛꯇꯃꯛ ꯁꯥꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯃꯨꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯄꯥꯛꯄꯤ ꯋꯥꯈꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯧꯏ ꯃꯇꯥꯡ ꯑꯗꯨ ꯆꯥꯅꯅ ꯃꯃꯥꯡ ꯊꯛꯇ ꯃꯍꯥꯛꯀꯤ ꯊꯧꯔꯝꯗ ꯑꯌꯦꯠꯄ ꯄꯤꯔꯛꯈꯤꯕꯤ ꯁꯦꯡꯂꯩꯀꯣꯜꯒꯤ ꯊꯧꯒꯜꯂꯣꯏ ꯊꯥꯖꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯃꯟ ꯁꯤꯡꯂꯒꯦ ꯈꯜꯂꯤ